ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯩꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯪꯈꯣꯟꯕꯤ ꯃꯥꯅ ꯅꯤꯡꯈꯤꯕ ꯇꯧꯗꯕ ꯌꯥꯗꯦ, ꯄꯥꯝꯈꯤꯕ ꯄꯣꯠꯁꯛ ꯐꯪꯗꯕ ꯌꯥꯗꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯃꯈꯩ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯟꯖꯕꯤ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯪꯈꯣꯟꯕꯤ ꯀꯂꯛ ꯃꯤꯍꯧꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯆꯪꯈꯣꯟꯕꯤ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯈꯔꯒ ꯄꯨꯟꯗꯨꯅ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯉꯛꯇ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯤꯔꯤꯕꯗꯨ ꯆꯪꯈꯣꯟꯕꯤꯅ ꯎꯔꯗꯨꯅ, "ꯏꯇꯥ ꯂꯦꯝꯕꯤ, ꯅꯪꯅ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨꯕꯨ ꯅꯣꯏ ꯑꯃꯗꯨꯅ ꯄꯤꯔꯩꯔꯣ?" "ꯅꯠꯇꯦꯗ ꯆꯪꯈꯣꯟꯕꯤ, ꯑꯩꯅ ꯁꯤꯔꯤꯕ ꯂꯤꯛꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯏꯅꯝꯃꯒꯅ ꯃꯆꯜꯂꯩꯒꯤꯗꯃꯛ ꯁꯥꯕꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯗꯣ ꯃꯕꯨꯛ ꯃꯄꯥꯎꯒ ꯌꯥꯝ ꯐꯩ, ꯑꯩꯕꯨꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦ꯫ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯐꯪꯖꯔꯝꯗꯕ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯄꯨꯝꯕ ꯏꯅꯝꯃꯅ ꯏꯐꯝꯗ ꯄꯤꯕꯤꯔꯤ꯫ ꯈꯪꯗ꯭ꯔꯦꯗ ꯆꯪꯈꯣꯟꯕꯤ, ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ꯫ ꯏꯁꯥ ꯏꯁꯥꯒꯤ ꯏꯕꯨꯡꯁꯤꯡꯒꯤ ꯏꯅꯝꯃꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯅꯣꯏꯁꯨ ꯈꯪꯂꯛꯈꯤꯅꯤ꯫ ꯆꯪꯈꯣꯟꯕꯤ, ꯅꯪꯁꯨ ꯅꯈꯣꯏ ꯏꯅꯝꯃꯗꯣ ꯅꯨꯡꯁꯤꯗ꯭ꯔꯅꯦ?" ꯆꯪꯈꯣꯟꯕꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ, ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯊꯥꯗꯣꯏꯅ꯫ "ꯉꯥꯏꯈꯣꯅꯤ ꯂꯦꯝꯕꯤ, ꯅꯈꯣꯏ ꯏꯅꯝꯃꯒꯤ ꯃꯄꯥꯝꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯜꯂꯤ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯏ ꯏꯅꯝꯃꯒꯤ ꯑꯎꯟꯄꯣꯠ ꯃꯌꯥꯝꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯥꯒꯨꯝꯅ ꯂꯩꯀꯥꯏꯁꯤꯗ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯄ ꯃꯧ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯅ ꯋꯥꯔꯤꯅꯔꯦ꯫ ꯕꯦꯝꯃ, ꯅꯣꯏꯒꯤ ꯅꯅꯝꯃꯗꯣ ꯂꯨꯅ ꯆꯥꯅ ꯇꯧꯀꯣ꯫ ꯍꯌꯦꯡ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯁꯨ ꯅꯈꯣꯏ ꯅꯅꯝꯃꯅ ꯅꯪꯒꯤ ꯑꯎꯟꯄꯣꯠ ꯇꯦꯛꯇꯕ ꯃꯈꯩ ꯍꯥꯞꯄꯤꯅꯕ." ꯂꯦꯝꯕꯤ ꯁꯅꯥꯅ, "ꯑꯗꯨꯒꯤꯗꯤ ꯏꯇꯥ, ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯈꯨꯐ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ꯫ ꯏꯆꯜꯅ ꯄꯥꯝꯂꯤꯕ ꯃꯈꯩ ꯑꯃꯠꯇ ꯋꯥꯠꯇꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯤ." ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯆꯪꯈꯣꯟꯕꯤ ꯃꯕꯨꯛꯇ ꯈꯜꯂꯤ, "ꯃꯤꯒꯤꯅ ꯃꯅꯝ ꯃꯁꯦꯜ ꯄꯥꯏꯕꯤ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯉꯥꯛꯇ꯫ ꯑꯩꯒꯤꯅ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯉꯣꯜ, ꯅꯨꯄꯥ ꯁꯨꯝꯕꯤ ꯍꯩꯕꯤ ꯑꯃꯅ ꯏꯅꯝꯃ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯏꯐꯤ ꯐꯅꯦꯛ ꯑꯃ ꯐꯥꯎꯕ ꯂꯩꯗꯨꯅ ꯊꯣꯟꯕꯤꯕ ꯅꯠꯇꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯂꯦꯝꯕꯤ ꯁꯅꯥꯒꯤꯅ ꯂꯤꯛ ꯁꯤꯔꯒ, ꯃꯥꯅ ꯁꯅꯥꯒꯤ ꯂꯤꯛ ꯁꯤꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯇꯥꯆꯧꯒ ꯏꯅꯝꯃꯒꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯟꯗꯨꯅ ꯁꯣꯏꯗꯅ ꯁꯤꯒꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯅ, "ꯍꯩꯃ ꯆꯪꯈꯣꯟꯕꯤ, ꯆꯪꯈꯣꯟꯕꯤ, ꯀꯩꯅꯣ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ?" ꯆꯪꯈꯣꯟꯕꯤꯅ, "ꯀꯩꯁꯨ ꯇꯧꯗꯦꯗ, ꯆꯨꯝꯅ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ." "ꯏꯕꯦꯝꯃ, ꯀꯤꯕꯨ ꯀꯤ ꯅꯪꯁꯦ, ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩꯈꯤꯕꯗꯨꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯨꯕꯩ ꯅꯤꯡꯉꯨꯔꯦ? ꯑꯗꯣ ꯑꯩꯅ ꯉꯁꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯃꯐꯝꯁꯤꯗ ꯄꯨꯟꯁꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯦ ꯅꯈꯣꯏ ꯃꯔꯝ ꯈꯪꯖꯕ꯭ꯔꯣ?" ꯂꯦꯝꯕꯤ ꯁꯅꯥꯅ, "ꯑꯣ ꯁꯅꯥ ꯏꯕꯦꯝꯃꯅ ꯃꯔꯝꯗꯤ ꯍꯥꯏꯗꯅ ꯀꯃꯥꯏꯅ ꯈꯪꯗꯧꯔꯤꯒꯦ? ꯅꯪꯅ ꯑꯩꯈꯣꯏ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨꯔꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯍꯟꯗꯛ ꯑꯩꯒ ꯈꯪꯅꯕ ꯇꯥꯄꯤꯕꯥꯗꯣ, ꯃꯥꯅ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯒ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯈꯣꯏꯒ ꯁꯛ ꯃꯥꯏ ꯑꯃꯨꯛꯇꯪ ꯈꯪꯅꯒꯦ ꯍꯥꯏꯗꯨꯅ ꯇꯛꯃꯟꯕꯗꯒꯤ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ, ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯜꯍꯧꯔꯁꯤ ꯍꯥꯏꯅ ꯇꯧꯕꯅꯤ." ꯂꯦꯝꯕꯤ ꯁꯅꯥꯅ, "ꯃꯤꯒꯤ ꯃꯆꯥꯗꯤ ꯇꯧꯕ ꯌꯥꯝ ꯉꯝꯃꯤꯀꯣ꯫ ꯏꯁꯥ ꯐꯥꯎꯕ ꯈꯪꯍꯟꯗ ꯃꯥꯒꯤ ꯅꯨꯄꯥ ꯎꯅꯕ ꯄꯨꯔꯛꯄꯒ ꯌꯥꯝ ꯍꯩꯔꯝꯃꯤ꯫ ꯍꯣꯔꯦꯟ ꯑꯩꯈꯣꯏꯕꯨ ꯎꯔꯒ ꯅꯪꯒꯤ ꯇꯥꯄꯤꯕꯥꯗꯨꯅ ꯅꯃꯥꯟꯅꯕꯤ ꯀꯛꯏ ꯁꯨꯕꯤꯁꯤꯡꯁꯦ ꯅꯠꯇ꯭ꯔꯗꯤ ꯂꯩꯀꯥꯏꯁꯤꯗ ꯑꯇꯣꯞꯄ ꯅꯃꯥꯟꯅꯕꯤ ꯂꯩꯖꯗ꯭ꯔꯕ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯈꯨꯏꯖꯅꯤ ꯑꯔꯦꯝꯕꯗ." "ꯍꯣꯏ ꯕꯦꯝꯃ, ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯃꯤ ꯇꯥꯄꯤꯕꯥꯗꯣ ꯈꯨꯠꯁꯝ ꯑꯃꯅꯤ꯫ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯔꯒ ꯈꯪꯅꯤ꯫ ꯅꯣꯏꯗꯤ ꯑꯩꯅ ꯊꯣꯛꯂꯨꯁꯤ ꯍꯥꯏꯕꯗ ꯏꯀꯥꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯩꯊꯣꯛꯂꯒ ꯂꯩꯍꯧꯕꯗꯨꯗ ꯋꯥ ꯂꯣꯠꯂꯒ ꯑꯃꯨꯛꯇꯗꯤ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯅ ꯁꯤꯜꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯊꯣꯏꯕꯤꯒ ꯈꯪꯅꯕ ꯄꯤꯕꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯕꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯁꯥ ꯅꯥꯟꯕ, ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯝꯕꯗꯨ ꯎꯕꯗ ꯀꯂꯛ ꯆꯥꯎꯕꯤ ꯆꯪꯈꯣꯟꯕꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯂꯛꯄꯅ ꯊꯨꯝꯍꯠꯂꯗꯨꯅ, "ꯀꯩꯅꯣ ꯑꯁꯨꯛ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯥꯁꯤꯕꯨ ꯊꯣꯏꯕꯤꯅ ꯀꯝꯗꯧꯅ ꯈꯪꯅꯔꯝꯂꯤꯕꯅꯣ? ꯅꯨꯄꯥꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯁꯨ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯅꯨꯄꯥꯁꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯀꯝꯗꯧꯅꯤ ꯍꯦꯔꯥ, ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅꯗꯤ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯈꯪꯅꯕꯗꯤ ꯉꯝꯂꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯑꯩꯁꯨ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯅ ꯁꯦꯜ ꯄꯥꯏꯕꯁꯨ ꯍꯦꯟꯕ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯈꯪꯅꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯨ ꯆꯪꯈꯣꯟꯕꯤ ꯅꯠꯇ꯭ꯔꯦꯗꯅ." ꯂꯦꯝꯕꯤ ꯁꯅꯥꯅ, "ꯆꯪꯈꯣꯟꯕꯤ, ꯑꯩꯈꯣꯏ ꯇꯥ ꯊꯣꯏꯕꯤꯒꯤ ꯅꯨꯄꯥꯁꯦ ꯌꯦꯡꯕꯗ ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ? ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒ ꯈꯪꯅꯕ ꯇꯥ ꯊꯦꯝꯃꯨꯡꯗꯣ ꯄꯨꯊꯣꯛꯇꯨꯔꯕꯗꯤ
ꯃꯣꯟ ꯑꯃꯟꯕ ꯃꯥꯟꯕ ꯁꯣꯏꯗ꯭ꯔꯦ꯫ ꯍꯦꯔꯥꯂꯦꯝꯕꯤ, ꯑꯁꯤꯕꯨ ꯀꯔꯥꯏꯗ ꯅꯨꯄꯥ ꯃꯥꯜꯂꯤꯕꯅꯣ? ꯑꯩꯗꯤ ꯅꯨꯄꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯦ ꯅꯨꯄꯤ ꯌꯥꯝ ꯃꯥꯜꯂꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥꯁꯦ ꯌꯦꯡꯕꯗ ꯃꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯥ ꯃꯥꯟꯗꯦ꯫ ꯏꯇꯥꯊꯣꯏꯕꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤꯁꯨ ꯁꯣꯏꯗꯅ ꯀꯣꯏꯔꯝꯒꯗꯧ ꯃꯥꯟꯗ꯭ꯔꯣ? ꯑꯗꯨꯒꯤ ꯋꯥꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯅꯕꯨ ꯄꯥꯈꯪꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈ꯭ꯔꯣ, ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯐꯥꯎꯕ ꯄꯥꯈꯪ ꯁꯥꯟꯅꯔꯕ ꯃꯇꯝꯅꯤ꯫ ꯑꯗꯨ ꯏꯇꯥꯊꯣꯏꯕꯤꯁꯦ ꯃꯥꯁꯨ ꯌꯥꯝ ꯋꯥꯖꯔꯕꯅꯤ꯫ ꯍꯟꯗꯛ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯏꯇꯥꯊꯣꯏꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯏꯇꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨ ꯂꯦꯝꯕꯤ, ꯊꯣꯏꯕꯤꯗꯨꯗꯤ ꯍꯥꯏꯔꯨꯅꯨ, ꯑꯁꯨꯛ ꯁꯨꯝ ꯐꯤꯔꯥꯜ ꯆꯥꯕ ꯋꯥꯠꯇ ꯄꯥꯗꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯥꯅ ꯂꯥꯏꯔꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯏꯇꯥꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯁꯦ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯅꯕ ꯇꯧꯁꯤꯟꯅꯕ ꯇꯥꯠ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯑꯩꯗꯤ꯫ ꯑꯁ ꯆꯪꯈꯣꯟꯕꯤ, ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯐꯅ ꯈꯟꯕ ꯉꯝꯗꯦ꯫ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯂꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯐꯕꯁꯨ ꯈꯔ ꯈꯟꯕ ꯇꯝꯃꯨ꯫ ꯃꯤ ꯈꯨꯗꯤꯡ ꯐꯠꯇꯅ ꯁꯨꯝ ꯈꯜꯂꯗꯤ ꯏꯁꯥ ꯐꯥꯎꯕ ꯊꯥꯖꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯃꯤꯒꯤ ꯆꯠꯇ꯭ꯔ ꯄꯤꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯂꯩꯔꯤꯕ ꯇꯥꯍꯩꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦ ꯏꯁꯥꯗ ꯊꯣꯛꯇꯅꯕ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯒꯤ ꯐꯠꯇꯅꯗ ꯈꯜꯂꯕꯗꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗꯣꯏꯅꯣ? ꯑꯗꯨꯅ ꯑꯩꯗꯤ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯕ ꯂꯩꯀꯥꯏ ꯅꯨꯄꯥ ꯊꯦꯝꯕꯨꯡꯅ ꯐꯔꯤ, ꯇꯥ ꯊꯦꯝꯕꯨꯡꯅ ꯐꯔꯤ꯫ ꯆꯪꯈꯣꯟꯕꯤꯅ, ꯕꯦꯝꯃ, ꯅꯪꯅꯗꯤ ꯅꯃꯤꯠꯅ ꯅꯈꯣꯡꯅ ꯎꯕ ꯅꯨꯄꯥ ꯀꯣꯏꯔꯦ ꯍꯥꯏꯗꯅ ꯆꯥꯎꯊꯣꯛꯆꯔꯤꯕ꯫ ꯂꯩꯀꯥꯏ ꯃꯁꯦꯜ ꯀꯣꯏꯅꯕꯁꯦ ꯃꯤꯅ ꯐꯅ ꯑꯝꯇ ꯉꯥꯡꯅꯗꯕꯅꯤ꯫ ꯍꯌꯦꯡ ꯂꯥꯏꯕꯛ ꯇꯤꯟꯅꯗꯨꯅ ꯊꯨꯡꯅꯍꯧꯔꯕꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯊꯨꯡꯅꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯕꯨ ꯂꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏꯕꯤꯅꯤ ꯍꯥꯏꯗꯅ ꯄꯨꯟꯁꯤꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯒꯨꯜ ꯈꯪꯉꯤ, ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯗꯣꯛꯂꯒ ꯆꯤꯠꯇ꯭ꯔ ꯄꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯝꯗꯗꯤ ꯀꯅꯥ ꯈꯪꯅꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯇꯝꯊꯣꯛꯄ ꯅꯠꯇꯦ꯫ ꯃꯤ ꯈꯨꯗꯤꯡꯒꯤ ꯆꯤꯠꯇ꯭ꯔ ꯄꯤꯕ ꯌꯥꯝꯅ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪꯉꯣꯟꯗ ꯃꯥꯏ ꯗꯁꯥ ꯇꯥꯖꯅꯤꯀꯣ꯫ ꯃꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯕꯨ ꯃꯤꯒꯤ ꯑꯁꯣꯏꯕ ꯌꯥꯝ ꯊꯤꯕꯒꯁꯨ ꯇꯥꯍꯜꯂꯤ꯫ ꯑꯗꯨ ꯌꯧꯔꯗꯤ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯣꯏ ꯀꯩꯒꯤ? ꯑꯁꯨꯝꯅ ꯑꯍꯦꯟꯕꯗ ꯄꯥꯝꯕꯤ ꯆꯪꯈꯣꯟꯕꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯊꯋꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯋꯥꯟꯒꯤ ꯅꯨꯄꯤ ꯁꯨꯝꯕ ꯍꯩꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯄꯪꯊꯍꯟꯒꯅꯤ ꯍꯥꯏꯕ ꯈꯪꯂꯕ ꯊꯋꯥꯟꯅ ꯆꯪꯈꯣꯟꯕꯤꯕꯨ ꯑꯔꯪ ꯑꯔꯥꯛꯀꯤ ꯂꯥꯡꯊꯥꯛꯇꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕꯗ ꯄꯥꯝꯕꯤ ꯆꯪꯈꯣꯟꯕꯤꯗꯤ ꯊꯋꯥꯟ ꯑꯁꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯇꯥ ꯊꯋꯥꯟ, ꯅꯪꯁꯤ ꯐꯕꯨꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯕꯕꯨ ꯅꯃꯤꯠ ꯌꯥꯝ ꯉꯥꯎꯏꯀꯣ꯫ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯨ ꯂꯥꯛꯂꯕꯗꯤ ꯐꯖꯕ ꯅꯨꯄꯤ ꯈꯨꯗꯤꯡꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯤꯡꯂꯤꯕ ꯅꯃꯤꯠꯇꯣ ꯀꯣꯊꯣꯛꯄ ꯁꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯁ ꯆꯪꯈꯣꯟꯕꯤ, ꯅꯪꯅ ꯁꯥꯎꯒꯟꯕꯁꯤꯃ ꯁꯨꯝ ꯏꯃꯥꯡꯗ ꯃꯤ ꯑꯃ ꯂꯥꯜꯂꯒ ꯆꯠꯈꯤꯕ ꯍꯥꯏꯁꯤꯗꯕꯨ ꯍꯥꯏꯐꯦꯠ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯌꯦꯡꯕꯒꯤ ꯋꯥꯅꯤ꯫ ꯂꯝꯕꯤ ꯆꯠꯄ ꯃꯤ ꯌꯦꯡꯕꯕꯨ ꯏꯃꯤꯠ ꯉꯥꯎꯏ ꯍꯥꯏꯔꯗꯤ ꯂꯥꯟꯗ꯭ꯔꯣ? ꯍꯣ, ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯤꯠꯌꯦꯡꯒ ꯇꯥ ꯊꯋꯥꯟꯒꯤ ꯃꯤꯠꯌꯦꯡꯒ ꯃꯥꯟꯅꯗꯤꯌꯦ꯫ ꯅꯍꯥꯟꯁꯨ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯆꯥꯛ ꯆꯥꯅꯕꯗ ꯅꯪꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯆꯥꯗꯧꯈꯩ ꯃꯨꯟꯅ ꯌꯦꯡꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯩ, ꯑꯗꯨꯗꯤ ꯂꯥꯟꯅ ꯈꯟꯅꯨꯍꯦ꯫ ꯅꯥꯔꯨꯝꯗ ꯅꯨꯔꯥ ꯊꯥꯡꯕꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯅꯝꯕꯗꯨ ꯌꯦꯡꯕꯩ ꯋꯥꯅꯤ꯫ ꯃꯊꯤꯕꯣꯡꯗꯤ ꯐꯖꯅ ꯂꯥꯎꯋꯦꯍꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯣ꯫ ꯇꯥ ꯊꯋꯥꯟ, ꯅꯪ ꯑꯩ ꯁꯥꯎꯔꯣ ꯍꯥꯏꯕ꯭ꯔꯥ? ꯃꯤꯅ ꯁꯥꯎꯗꯨꯅ ꯉꯥꯡꯕ ꯋꯥꯁꯦ ꯅꯪꯅ ꯁꯨꯝ ꯐꯥꯒꯤ ꯐꯔꯪ ꯇꯥꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯆꯪꯈꯣꯟꯕꯤ, ꯅꯪꯅ ꯁꯥꯎꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯆꯤꯟ ꯃꯆꯥꯗꯨꯅꯒ ꯇꯨꯝꯊꯣꯛꯂꯒ ꯏꯁꯧ ꯂꯥꯡꯂꯤꯕꯗꯣ ꯃꯤꯠꯐꯝꯕꯨ ꯍꯣꯡꯅꯤꯡꯗꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯃꯤꯁꯛ, ꯑꯩꯕꯨ ꯑꯔꯥꯟꯕ ꯋꯥꯈꯜꯗ ꯂꯥꯟꯅ ꯂꯧꯕꯗꯤ ꯅꯨꯡꯁꯤ ꯄꯥꯞ ꯄꯨꯖꯅꯤꯀꯣ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯆꯤꯊꯗꯅ ꯍꯥꯏꯌꯨꯁꯤ꯫ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯇꯥ ꯊꯋꯥꯟ, ꯑꯩꯕꯨ ꯉꯁꯤ ꯇꯥ ꯊꯋꯥꯟꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯁꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯣ ꯃꯆꯥꯅꯨꯄꯤ ꯆꯪꯈꯣꯟꯕꯤꯗ ꯆꯩꯔꯤ꯫ ꯍꯩ ꯏꯃꯥꯒꯤ ꯆꯪꯈꯣꯟꯕꯤꯌꯥ, ꯍꯧꯒꯠꯂꯨ, ꯊꯦꯡꯉꯦꯃꯤ ꯅꯪꯕꯣ꯫ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯅ ꯌꯥꯍꯧꯔꯒ ꯅꯅꯝꯃ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯈꯖꯤꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯕ ꯃꯌꯥꯏ꯫ ꯀꯨꯝ ꯄꯨꯕ ꯃꯈꯩ ꯇꯨꯝꯂꯅꯤ, ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯅꯕꯨꯛꯇꯨꯗ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯀꯦ ꯁꯦꯝꯂꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ꯫ ꯅꯪ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯨ, ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ꯫ ꯑꯁ ꯀꯩꯅꯣ ꯏꯃꯥ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗ ꯏꯃꯥꯅꯁꯨ ꯌꯥꯝ ꯌꯦꯠꯂꯤꯁꯤꯕꯣ? ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯔꯣ? ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯥꯏꯁꯤꯗꯤ ꯃꯧꯅ ꯇꯧꯒꯗꯕ, ꯃꯁꯤꯗꯕꯨ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔో? ꯏꯃꯨꯡꯒꯤ ꯊꯨꯠ ꯂꯥꯎꯕꯤ ꯊꯕꯛ ꯈꯔꯁꯤꯐꯥꯎ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯌꯨ꯫ ꯍꯥꯏ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤꯌꯥ, ꯇꯨꯃꯤ ꯂꯩꯌꯨꯅꯦꯍꯦ꯫ ꯅꯅꯝꯃ ꯑꯁꯤꯅ ꯇꯥꯔꯒ ꯅꯪꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕꯤꯔꯔꯣꯏꯅꯦ꯫ ꯑꯣ, ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯀꯦꯠꯂꯦ꯫ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒ ꯑꯩꯒꯤ ꯀꯔꯤ ꯇꯣꯡꯖꯕꯅꯣ? ꯃꯥꯏꯗ
ꯃꯁꯤꯒ ꯍꯨꯟꯁꯤꯟꯅꯔꯒ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯦꯟꯅꯅꯕꯅꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯆꯤꯟꯁꯦ ꯈꯨꯝꯗꯧꯒꯤ ꯉꯥꯏꯗꯅ ꯂꯩꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯔꯅꯤꯃꯥ ꯃꯄꯥꯝꯗ ꯆꯠꯂꯨꯕ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯆꯥꯅꯨꯄꯤ ꯆꯪꯈꯣꯟꯕꯤꯕꯨ ꯂꯣꯟꯅ ꯀꯧꯁꯤꯟꯗꯨꯅ ꯆꯪꯈꯣꯟꯕꯤ ꯅꯪ ꯏꯅꯝꯃꯗ ꯋꯥ ꯂꯣꯠꯀꯦ ꯍꯥꯏꯕ ꯈꯟꯒꯅꯨ ꯅꯪ ꯍꯧꯖꯤꯛ ꯊꯋꯥꯟ ꯀꯧꯕ ꯃꯤꯁꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ 이나마 ꯀꯩꯒꯤꯅꯣ ꯏꯅꯝꯃꯅ ꯃꯗꯨ ꯍꯪꯂꯤꯕꯗꯤ ꯑꯩꯁꯤ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤꯅꯤ ꯅꯨꯄꯥ ꯀꯣꯏꯕꯗ ꯏꯅꯝꯃꯅ ꯄꯥꯅꯕꯤꯌꯣ ꯍꯥꯏꯗꯦ ꯆꯪꯈꯣꯟꯕꯤ ꯅꯪꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯍꯌꯦꯡ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯅꯪꯕꯨ ꯃꯌꯥꯝꯅ ꯇꯤꯟꯆꯤꯠꯅꯐꯝ ꯑꯣꯏꯕꯗꯣ ꯏꯅꯝꯃ ꯌꯦꯡꯕ ꯉꯝꯃꯣꯏ ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯊꯋꯥꯟ ꯍꯥꯏꯕ ꯃꯤꯁꯛꯇꯣ ꯃꯇꯨ ꯃꯆꯥ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ ꯑꯗꯨꯅ ꯉꯜꯂꯤꯉꯩꯁꯤꯗ ꯂꯥꯞꯊꯣꯛꯅꯕ ꯇꯧꯍꯧꯕꯅ ꯐꯅꯤ ꯈꯖꯤꯛꯇꯗ ꯏꯆꯜꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯍꯦꯔꯥ ꯏꯅꯝꯃ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯈꯨꯠ ꯇꯤꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯇꯥ ꯊꯋꯥꯟꯒꯤ ꯃꯔꯦꯝ ꯃꯈꯣꯡ ꯆꯞ ꯆꯥꯅ ꯑꯩꯅ ꯈꯪꯉꯤ ꯏꯅꯝꯃꯗꯤ ꯅꯄꯥꯝ ꯆꯠꯄ ꯁꯥꯖꯤꯟꯅꯔꯒ ꯑꯩꯅ ꯀꯩꯗꯧꯔꯤ ꯀꯅꯥ ꯈꯪꯅꯔꯤ ꯍꯥꯏꯗꯅ ꯂꯣꯟꯅ ꯃꯤ ꯊꯥꯗꯣꯛꯂꯒ ꯁꯦꯟꯅꯕꯤꯔꯤꯕ꯭ꯔꯣ ꯃꯗꯨꯅ ꯏꯅꯝꯃꯗ ꯀꯔꯤ ꯇꯣꯡꯖꯕꯅꯣ ꯆꯪꯈꯣꯟꯕꯤ ꯅꯪ ꯑꯗꯨꯝꯅ ꯏꯅꯝꯃꯗ ꯂꯥꯟꯅ ꯂꯧꯅꯨ ꯊꯋꯥꯟꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯏꯆꯦ ꯊꯣꯛꯏ ꯃꯥꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯪꯈꯣꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯗꯨꯅ ꯃꯇꯨ ꯃꯆꯥ ꯍꯟꯅ ꯌꯦꯡꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯗ ꯆꯨꯝꯅ ꯏꯅꯝꯃꯅ ꯍꯪꯕꯅꯤ ꯌꯥꯔꯦ ꯏꯅꯝꯃ ꯃꯇꯝ ꯆꯨꯞꯄꯗ ꯏꯅꯝꯃꯅ ꯑꯩꯒꯤ ꯑꯁꯣꯏꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯁꯦ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯒ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯃꯨꯟꯒꯗꯕꯤ ꯆꯪꯈꯣꯟꯕꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯏꯅꯝꯃꯅ ꯈꯪꯖꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯪꯈꯣꯟꯕꯤꯅ ꯃꯅꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯗꯨꯅ ꯂꯩꯕꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯦꯛꯈꯤꯔꯝꯃꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯒꯦ ꯍꯥꯏꯅ ꯍꯧꯔꯛꯂꯕꯅꯤꯅ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕꯅꯣ ꯌꯦꯡꯒꯦ ꯅꯐꯝꯗ ꯐꯪꯂꯤꯕ ꯅꯅꯦꯝ ꯅꯀꯨ ꯑꯃꯗꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯄꯨꯝꯕ ꯑꯩꯅ ꯃꯥꯡꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯆꯪꯈꯣꯟꯕꯤ ꯅꯠꯇ꯭ꯔꯦꯗꯅ ꯑꯁꯤ ꯈꯜꯂꯗꯨꯅ ꯆꯪꯈꯣꯟꯕꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯕꯨꯡꯒꯤ ꯃꯐꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯗꯨ ꯋꯥꯠꯂꯦ ꯑꯗꯥ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯇꯠꯇꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯅꯠꯇꯅ ꯄꯨꯔꯅꯤꯃꯥꯒꯤ ꯑꯁꯣꯏꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯃꯃꯥꯗ ꯅꯠꯇꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯉꯁꯤꯁꯨ ꯆꯪꯈꯣꯟꯕꯤ ꯃꯕꯨꯡꯗ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯊꯥꯖ ꯑꯩꯗꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯃꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯅꯥꯒꯤ ꯂꯤꯛ ꯁꯤꯟꯅꯈ꯭ꯔꯒ ꯑꯩꯅ ꯏꯄꯥ ꯏꯃꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯖꯗꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯆꯥꯗꯧꯅ ꯉꯛꯁꯦ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯆꯪꯈꯣꯟꯕꯤ ꯍꯧꯖꯤꯛꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯇꯥꯆꯧꯅ ꯉꯝꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯏꯆꯜꯒꯤ ꯂꯤꯛꯇꯣ ꯁꯥꯕꯤꯒꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯊꯣꯛꯂꯤꯕꯁꯦ ꯏꯇꯣꯝꯇ ꯃꯁꯤꯗ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕ ꯍꯥꯏꯕꯁꯦ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄꯥꯕꯁꯦ ꯍꯧꯖꯤꯛ ꯁꯦꯜ ꯆꯪꯅ ꯂꯥꯌꯦꯡꯂꯤꯕꯅꯤ ꯅꯪꯕꯨ ꯈꯖꯤꯛꯇꯁꯨ ꯋꯥꯈꯜ ꯇꯥꯎꯗ ꯌꯥꯔꯦ ꯇꯥꯆꯧ ꯀꯅꯥ ꯅꯠꯇꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯅꯤ ꯈꯟꯅ ꯅꯆꯜꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯇꯥꯆꯧꯅ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯁꯥꯕꯤꯗ꯭ꯔꯕꯁꯨ ꯀꯥꯏꯗꯦ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯇꯥꯆꯧ ꯅꯪ ꯏꯅꯝꯃꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯅꯆꯜꯒ ꯅꯨꯡꯁꯤꯕ ꯑꯝꯇ ꯈꯪꯈꯤꯗ꯭ꯔꯦ ꯏꯅꯝꯃꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯗꯤ ꯂꯣꯟꯅ ꯆꯠꯇꯨꯅ ꯅꯇꯨꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯤ ꯁꯥꯒꯗꯕ ꯑꯣꯏꯔꯤꯅꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯜ ꯐꯪꯂꯛꯄꯒ ꯅꯇꯨ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯏꯅꯝꯃꯒꯤ ꯃꯧꯄꯥꯁꯤꯡꯗꯨꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯜ ꯑꯩꯕꯨꯗꯤ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯦ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯇꯥꯆꯧ ꯆꯥꯎꯔꯦꯜ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯑꯗꯨꯛꯅ ꯕꯨꯛꯆꯦꯜ ꯄꯤꯛꯄ ꯉꯁꯤꯐꯥꯎ ꯅꯪꯅ ꯍꯥꯏꯕ ꯑꯃꯠꯇ ꯅꯕꯨꯡꯉꯩꯅ ꯇꯧꯈꯤꯗꯕ ꯀꯔꯤ ꯌꯥꯎꯏ ꯅꯪꯒꯤ ꯂꯤꯛꯇꯣ ꯑꯩ ꯁꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯥꯕꯤꯒꯦ ꯍꯥꯏꯔꯤꯗꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯅꯝ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯃꯤꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯆꯪꯈꯣꯟꯕꯤ ꯇꯥꯆꯧꯁꯤ ꯁꯥꯎꯈ꯭ꯔꯕꯗꯤ ꯏꯅꯥ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯃꯆꯥꯅꯨꯄꯥꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯊꯥꯔꯣꯅ ꯍꯩ ꯃꯧꯋꯥ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯅ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯤꯕꯁꯦ ꯏꯃꯥ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯑꯩꯈꯣꯏ ꯕꯦꯝꯃꯒ ꯋꯥꯔꯤ ꯁꯥꯎꯕꯅꯤ ꯏꯃꯥ ꯈꯪꯉꯤ ꯅꯤꯡꯉꯥꯏ ꯆꯥꯎꯈ꯭ꯔꯕ ꯅꯆꯜꯅꯤ ꯃꯕꯨꯡ ꯑꯁꯤꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯅꯤꯡꯉꯥꯏ ꯑꯃ ꯁꯣꯏꯗꯅ ꯑꯃꯨꯛ ꯇꯧꯔꯝꯂꯅꯤ ꯑꯗꯨꯅꯅꯤ ꯑꯃꯁꯤꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤꯕꯁꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕꯁꯤꯡꯁꯦ ꯈꯜꯂꯒ ꯍꯦꯛꯂꯝꯃꯨ ꯅꯣꯡ ꯇꯥꯔꯛꯂꯕꯗꯤ ꯀꯦꯟꯈꯤꯕꯅ ꯍꯥꯜꯂꯅꯤ ꯏꯃꯥ ꯅꯆꯟꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯊꯦꯝꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯊꯥꯔꯣ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯆꯪꯈꯣꯟꯕꯤꯌꯥ ꯅꯕꯨꯡꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯅꯪꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯦ ꯆꯪꯈꯣꯟꯕꯤ ꯀꯞꯇꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯃꯃꯥ ꯊꯥꯔꯣꯗ ꯇꯝꯂꯤ ꯏꯃꯥ ꯑꯩꯁꯤꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯍꯦꯛ ꯃꯔꯦꯝ ꯈꯥꯛꯀꯤ ꯃꯆꯜꯅꯨꯄꯤ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯥꯆꯧꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯇꯥꯆꯧꯗꯕꯨ ꯃꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯍꯩ ꯇꯝꯒꯗꯕ ꯐꯥꯎꯕ ꯇꯣꯛꯊꯣꯛꯂꯒ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯇꯥꯆꯧꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯅꯠꯇ꯭ꯔꯥ
ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯅꯝꯃ ꯂꯥꯛꯂ ꯃꯇꯝꯁꯤꯗ ꯃꯆꯥ ꯂꯩꯕ ꯃꯤꯔꯥꯏꯕꯁꯦ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏ ꯏꯃꯥ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯆꯥ ꯂꯩꯒꯤꯅꯤ ꯍꯥꯏꯅ ꯐꯅꯦꯛ ꯑꯃ ꯐꯥꯎꯕ ꯂꯩꯗꯨꯅ ꯏꯐꯝꯗ ꯄꯤꯈꯤꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯏꯅꯝꯃ ꯑꯁꯤꯒꯤꯗꯤ ꯇꯥꯆꯧꯅ ꯁꯅꯥ ꯈꯨꯗꯣꯞ ꯁꯥꯕꯤꯗꯨꯅ ꯁꯤꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯅꯥ ꯅꯠꯇꯦ ꯏꯃꯨꯡꯅꯤ ꯈꯟꯗꯨꯅ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯁꯅꯥꯒꯤ ꯂꯤꯛ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯝꯇ ꯁꯥꯕꯤꯌꯣ ꯍꯥꯏꯔꯨꯕꯒꯤ ꯉꯁꯤ ꯇꯥꯆꯧꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯂꯤꯕꯅꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥ ꯍꯥꯏ ꯏꯃꯥꯒꯤ ꯁꯪꯈꯣꯟꯕꯤꯌꯥ ꯅꯪꯕꯨ ꯑꯗꯨꯝꯅ ꯅꯕꯨꯡꯗ ꯂꯥꯟꯅ ꯈꯟꯒꯅꯨꯅꯦ ꯂꯨꯍꯣꯡꯕꯒꯤ ꯗꯥꯟ ꯌꯥꯕꯒꯤ ꯁꯦꯜꯗꯨꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯁꯤꯟꯅꯕꯅꯤ ꯑꯗꯨꯅ ꯅꯅꯝꯃ ꯑꯁꯤꯒꯤ ꯈꯨꯗꯣꯞ ꯃꯆꯥ ꯑꯃ ꯀꯣꯟꯕꯤꯅꯕ ꯏꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯝꯗꯧꯅ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯅꯄꯥ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯁꯦꯜ ꯆꯪꯅ ꯂꯥꯌꯦꯡꯂꯤꯕꯁꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯏꯃꯥꯁꯨ ꯈꯪꯏ ꯌꯨꯝꯁꯤꯗ ꯅꯃꯣꯡ ꯂꯥꯛꯂꯕꯅꯤꯅ ꯅꯈꯣꯏ ꯄꯨꯟꯅ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯩꯕꯨꯅ ꯅꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯅ ꯇꯥꯍꯟꯕ ꯅꯠꯇ꯭ꯔꯣ ꯈꯖꯤꯛꯇꯪ ꯉꯥꯏꯔꯦ ꯏꯃꯥꯁꯨ ꯃꯣꯟꯖꯕꯤ ꯁꯥꯕꯤ ꯅꯃꯧ ꯑꯁꯤꯗ ꯑꯣꯠꯈꯥꯏꯔꯛꯀꯗꯕ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯑꯁꯤꯒꯤ ꯃꯧ ꯃꯣꯟꯖꯕꯤ ꯁꯥꯕꯤꯁꯤ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯐꯪꯂꯝꯕ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯃꯥꯅ ꯃꯨꯟꯈ꯭ꯔꯕꯅꯤ ꯍꯩꯃ ꯀꯔꯤꯅꯣ ꯃꯤ ꯏꯃꯥꯒꯤ ꯁꯪꯈꯣꯟꯕꯤ ꯅꯪꯅ ꯅꯅꯝ ꯑꯁꯤꯗ ꯑꯁꯨꯛ ꯐꯠꯇꯅ ꯂꯥꯟꯅ ꯂꯧꯔꯤꯕꯁꯤꯕꯨ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯉꯤꯁꯤꯕꯨ ꯏꯃꯥꯅ ꯐꯩꯌꯦꯅ ꯈꯟꯖꯔꯤꯕ ꯅꯃꯧ ꯅꯨꯄꯤ ꯂꯤꯟ ꯑꯃꯣꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯈꯪꯂꯛꯀꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤ ꯑꯩꯕꯨꯗꯤ ꯅꯤꯡꯉꯣꯜꯅꯤ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯗꯣꯏꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯧꯗ꯭ꯔꯒ ꯍꯌꯦꯡ ꯏꯃꯥ ꯈꯛꯇꯅꯤ ꯋꯥꯖꯒꯗꯧꯔꯤꯕꯁꯦ ꯂꯨꯍꯣꯡꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯅꯃꯧ ꯃꯣꯟꯖꯕꯤ ꯁꯥꯕꯤꯁꯤꯅ ꯅꯆꯥꯅꯨꯄꯥ ꯑꯄꯪꯕꯁꯦ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯦ ꯏꯃꯥꯗꯤ ꯅꯃꯤꯠꯇꯨ ꯇꯥꯡꯕꯅꯤꯅ ꯀꯔꯤꯝꯇ ꯎꯔꯝꯃꯣꯏ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡ ꯆꯥꯛꯀꯧꯕꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯊꯕꯛ ꯃꯅꯥꯠꯇ ꯌꯥꯎꯗꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯊꯥ ꯐꯥꯕꯒꯤ ꯃꯈꯣꯏ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤ ꯂꯥꯛꯄ ꯅꯨꯃꯤꯠꯇꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯊꯛ ꯊꯥꯡꯒꯠꯇꯨꯅ ꯍꯣꯠꯅꯔꯤꯕꯗꯣ ꯏꯃꯥꯁꯨ ꯅꯃꯤꯠꯃꯛꯅ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯁꯪꯈꯣꯟꯕꯤ ꯀꯔꯤꯅꯣ ꯏꯁꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯏꯃꯥ ꯂꯧꯁꯤꯟꯕ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯏꯃꯥꯅ ꯒ꯭ꯌꯥꯟ ꯄꯣꯞ ꯇꯥꯒꯗꯧ ꯃꯑꯣꯡꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯁꯤ ꯏꯃꯥ ꯅꯪ ꯍꯣꯔꯦꯟꯗꯒꯤ ꯁꯖꯤꯛ ꯆꯥꯒꯦꯒ ꯆꯥꯔꯣ ꯌꯥꯝ ꯄꯪꯉꯦ ꯍꯌꯦꯡ ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯧꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ ꯏꯃꯨꯡꯁꯤꯗ ꯅꯆꯥꯒ ꯅꯃꯧꯒꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝꯁꯦ ꯀꯔꯤꯝꯇ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯕꯨ ꯉꯝꯃꯤꯅꯦ ꯏꯃꯥꯒꯤ ꯁꯪꯈꯣꯟꯕꯤ ꯅꯪꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯏꯃꯥ ꯄꯦꯡ ꯁꯣꯏꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯊꯧ ꯃꯁꯛ ꯈꯪꯉꯤ ꯏꯪ ꯇꯞꯄꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯆꯥꯎꯊꯣꯛꯆꯔꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ ꯏꯃꯥ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯏꯅꯝꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡꯁꯦ ꯇꯥꯆꯧꯅ ꯂꯣꯏꯅ ꯄꯨꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯇ ꯏꯃꯨꯡꯁꯤꯗ ꯋꯥ ꯑꯝꯇ ꯀꯟꯅ ꯉꯥꯡꯅꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯆꯜ ꯑꯩꯅ ꯃꯁꯤꯃ ꯄꯥꯝꯃꯤ ꯍꯦꯛ ꯍꯥꯏꯕꯒ ꯇꯥꯆꯧꯅ ꯃꯆꯜ ꯑꯩꯒꯤ ꯂꯩꯗꯨꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯒ ꯀꯌా ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯇꯥꯆꯧꯅ ꯆꯠꯂꯤꯕ ꯊꯕꯛꯁꯦ ꯍꯖꯤꯔꯥ ꯁꯨꯕ ꯅꯠꯇꯤꯌꯦ ꯁꯦꯜ ꯌꯥꯝꯅ ꯐꯪꯕ ꯑꯆꯧꯕ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯊꯕꯛꯅꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕ ꯍꯥꯏꯕꯁꯦ ꯇꯥꯆꯧꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯅꯃꯧ ꯅꯨꯄꯤ ꯂꯤꯟ ꯑꯃꯣꯝ ꯑꯁꯤꯅ ꯁꯣꯏꯗꯅ ꯏꯟꯁꯤꯜꯂꯝꯒꯅꯤ ꯑꯩꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯍꯦꯛꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯁꯤꯗ ꯑꯩꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯤꯕꯁꯦ ꯃꯁꯤꯗ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜ ꯑꯩꯕꯨꯅ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯁꯦꯟ ꯑꯅꯤꯗꯨꯗꯤ ꯇꯥꯆꯧꯅ ꯂꯨꯅ ꯆꯥꯅ ꯇꯧꯈꯤꯕꯁꯤꯅꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯏꯃꯥꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯌꯨꯝꯒꯥꯏꯕꯤ ꯃꯍꯥꯟ ꯇꯧ ꯉꯝꯕꯤꯅꯤ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯐꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯨꯝ ꯏꯜꯂꯕꯗꯤ ꯍꯌꯦꯡ ꯂꯋꯥꯏ ꯂꯦꯝꯐꯨꯗꯨꯗ ꯃꯤꯅ ꯅꯦꯠꯊꯖꯔꯛꯆꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯃꯧ ꯅꯨꯄꯤ ꯇꯥꯠ ꯍꯩꯕꯤꯁꯤꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯍꯟꯍꯧꯕꯅ ꯐꯅꯤꯀꯣ ꯋꯥꯈꯜ ꯊꯦꯟꯕꯤ ꯊꯔꯣꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯆꯨꯝꯂꯕꯣꯏ ꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯃꯥꯒꯨꯝꯕꯤ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄꯤ ꯃꯥꯅ ꯊꯔꯣꯏꯕꯨ ꯉꯝꯖꯒꯗ꯭ꯔꯣ ꯊꯔꯣꯏꯁꯦ ꯐꯔꯤꯕ ꯃꯈꯩꯗꯤ ꯐꯕꯅꯤ ꯊꯔꯣꯏꯅ ꯐꯠꯂꯣꯏ ꯍꯥꯏꯅ ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯑꯩꯃꯨꯛ ꯆꯥꯊꯤꯕ ꯅꯨꯄꯤ ꯂꯩꯇꯕꯅꯤ ꯏꯃꯨꯡꯁꯤꯗ ꯂꯥꯂꯣꯡ ꯁꯤꯟꯕ ꯍꯧꯔꯛꯂꯕꯗꯤ ꯃꯥ ꯈꯛꯇꯅꯤ ꯍꯌꯦꯡ ꯃꯥꯏꯊꯤꯖꯒꯗꯕ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯒ ꯁꯪꯈꯣꯟꯕꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯍꯧꯖꯤꯛꯇꯤ ꯈꯪꯅꯤꯗꯅ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯕ ꯉꯝꯕꯗꯨ ꯌꯦꯡꯒꯦꯕ ꯅꯍꯥꯛ ꯊꯛꯇꯅꯤ ꯇꯥꯆꯧꯅ ꯃꯆꯜꯂꯩꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯂꯤꯕꯁꯦ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦ ꯃꯀꯨꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯦ ꯀꯥꯏꯅ ꯅꯣꯛꯆꯔꯤꯕ ꯃꯤꯅꯣꯛꯇꯣ ꯀꯌꯥꯝ ꯀꯨꯏꯅ ꯅꯣꯛꯄ ꯉꯝꯕꯗꯨ ꯌꯦꯡꯒꯦꯕꯅ ꯑꯁꯨꯝꯅ ꯀꯂꯛ ꯆꯥꯎꯕꯤ ꯁꯪꯈꯣꯟꯕꯤꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯃꯅꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯠꯇ ꯅꯠꯇꯕ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯕꯗꯒꯤ ꯊꯔꯣꯁꯨ ꯃꯁꯥꯒꯤ ꯋꯥ ꯂꯧꯗꯨꯅ
ꯃꯃꯧ ꯑꯁꯤꯕꯨ ꯇꯥꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯗꯁꯨ ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏ ꯕꯦꯝꯃꯒ ꯅꯪꯒ ꯋꯥ ꯅꯤꯡꯊꯤꯅ ꯉꯥꯡꯅꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯀꯧꯕꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯂꯛꯇꯦ꯫ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯕꯁꯨ ꯏꯁꯥꯎ ꯁꯥꯎꯕꯒꯨꯝ ꯇꯧ꯫ ꯑꯩꯗꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯃꯗ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯅꯕꯁꯦ ꯀꯌꯥ ꯄꯥꯝꯖꯗꯦꯀꯣ꯫ ꯆꯥꯔꯕꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯣ ꯌꯥꯝ ꯄꯥꯝꯖꯩ꯫ ꯄꯨꯔꯅꯤꯃꯥ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯍꯥꯏꯕꯒ ꯏꯕꯦꯝꯃꯅ ꯅꯪꯕꯨ ꯐꯠꯇꯅꯗ ꯈꯜꯂꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯑꯩꯒꯤ ꯊꯕꯛꯁꯦ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯥꯅ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯗꯦ ꯍꯥꯏꯗꯨꯅ ꯃꯕꯨꯡꯉꯩꯕꯨ ꯋꯥꯔꯧꯔꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯗꯧ ꯑꯩꯒꯤ ꯏꯆꯜꯅꯨꯄꯤꯁꯦ꯫ ꯑꯩꯈꯣꯏ ꯇꯥꯆꯧ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯅꯥ ꯂꯨꯄꯥ ꯁꯤꯕ ꯑꯣꯏꯔꯒ ꯑꯉꯥꯡꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯖꯔꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯇꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯏꯆꯜ ꯑꯁꯦ ꯂꯤꯛ ꯃꯆꯥ ꯑꯃꯗꯤ ꯃꯉꯛꯁꯤꯗ ꯁꯤꯍꯟꯕꯤꯕ ꯌꯥꯕꯅꯤ꯫ ꯏꯆꯜ ꯍꯥꯏꯔꯦ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯦ꯫ ꯑꯉꯥꯡꯁꯦ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯍꯟꯗꯛꯇꯤ꯫ ꯄꯨꯔꯅꯤꯃꯥ, ꯑꯩꯅ ꯍꯦꯟꯅ ꯏꯆꯜꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯤꯡꯂꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩ ꯅꯥꯇꯩ ꯑꯃ ꯆꯥꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧ ꯁꯨꯝ ꯇꯧꯔꯁꯤ꯫ ꯑꯩꯒꯤ ꯏꯄꯥꯝꯗꯒꯤ ꯍꯥꯞꯂꯛꯄ ꯁꯅꯥꯁꯤꯒ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯗꯥꯟ ꯌꯥꯕꯒꯤ ꯁꯦꯜꯅ ꯂꯦꯞꯁꯤꯟꯈꯤꯕ ꯈꯨꯗꯣꯞꯁꯤꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯁꯟꯈꯣꯟꯕꯤꯒꯤ ꯂꯤꯛ ꯍꯥꯏꯕꯗꯨ ꯁꯥꯕꯤꯔꯁꯤ꯫ ꯄꯨꯔꯅꯤꯃꯥ, ꯁꯅꯥ ꯃꯆꯥꯗꯨꯃꯈꯛ ꯅꯄꯥꯝꯗꯒꯤ ꯍꯥꯞꯂꯛꯄꯗꯣ ꯀꯥꯏꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯃꯁꯤꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯍꯌꯦꯡ ꯀꯣꯟꯅ ꯃꯈꯣꯏ ꯇꯥꯆꯧꯅ ꯁꯦꯜ ꯐꯪꯂꯒ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯥꯔꯒ ꯂꯣꯏꯔꯦ꯫ ꯑꯉꯥꯡꯁꯦ ꯂꯩꯁꯥꯕꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄ ꯍꯥꯏꯕꯁꯦ ꯃꯤꯅ ꯇꯧꯔꯤꯕ ꯃꯈꯩꯁꯨ ꯇꯧꯅꯤꯡꯕꯅꯤ꯫ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕ ꯃꯌꯥꯝꯗꯣ ꯏꯆꯜ ꯑꯁꯤꯒꯤ ꯃꯐꯝꯗꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯏꯆꯜꯒꯤ ꯂꯤꯛꯁꯦ ꯁꯥꯕꯤꯅꯕ ꯇꯧꯔꯁꯤ꯫ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯄꯨꯔꯅꯤꯃꯥ, ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯔꯤꯕ꯫ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕꯤ ꯅꯪꯁꯦ ꯏꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕꯁꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏꯔꯨꯕꯅ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯇꯥꯆꯧ, ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯦ ꯍꯥꯏꯔꯤꯕꯅꯣ? ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝꯅ ꯂꯩꯕ ꯐꯪꯂꯣꯏꯗꯕ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯏꯅꯦꯝ ꯏꯀꯨꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯤꯕꯤ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯈꯤꯗ꯭ꯔꯅꯦ? ꯑꯩꯈꯣꯏ ꯑꯅꯤꯅꯕꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯛꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯤ꯫ ꯊꯥꯖꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯥꯆꯧ, ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨꯀꯣ꯫ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕꯁꯦ ꯃꯄꯨꯔꯣꯏꯕꯗ ꯃꯤꯔꯥꯏꯕꯤꯔꯛꯄ ꯑꯃꯗꯤ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯊꯥꯖꯕ ꯉꯝꯂꯛꯇꯕꯩ ꯃꯀꯨꯞ ꯑꯗꯨꯕꯨꯅꯤ꯫ ꯃꯃꯧ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯥꯔꯣ ꯂꯨꯝꯗꯨꯅ ꯇꯥꯔꯒ, ꯑꯣ, ꯏꯆꯥ ꯅꯨꯄꯤꯅ ꯍꯥꯏꯕ ꯆꯨꯝꯂꯤꯗꯅ꯫ ꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯏꯆꯥ ꯅꯨꯄꯥꯗ ꯄꯥꯎ ꯆꯥꯠ ꯆꯥꯠ ꯇꯝꯁꯤꯜꯂꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯅꯨꯄꯥꯗ ꯄꯥꯎ ꯇꯝꯁꯤꯟꯕ ꯌꯥꯝ ꯍꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯅ ꯑꯣꯠꯈꯥꯏꯕ ꯍꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯅꯗꯤ ꯏꯪꯖ ꯇꯞꯆꯕꯤ ꯏꯃꯧꯅꯤ ꯈꯜꯂꯨꯔꯒ ꯅꯪꯗꯤ ꯂꯤꯟ ꯑꯃꯣꯝꯒꯤ ꯁꯛꯂꯣꯟ ꯄꯨꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕ꯫ ꯍꯩ ꯏꯃꯥꯒꯤ ꯁꯪꯈꯣꯟꯕꯤ, ꯏꯆꯥꯅ ꯍꯥꯏꯕꯗೋ ꯆꯨꯝꯃꯤ꯫ ꯇꯥꯠ ꯍꯩꯕꯤ ꯅꯅꯝ ꯑꯁꯤꯅ ꯅꯕꯨꯡꯗ ꯄꯥꯎ ꯇꯝꯕꯗꯣ ꯑꯩ ꯏꯅꯥꯁꯤꯅ ꯇꯥꯔꯛꯂꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯁꯤꯒꯤ ꯃꯧꯁꯦ ꯂꯤꯟ ꯑꯃꯣꯝꯅꯤ ꯍꯥꯏꯗꯅ꯫ ꯀꯔꯤ ꯀꯔꯝꯕ ꯄꯥꯎꯅꯣ ꯃꯥꯅ ꯏꯕꯨꯡ ꯑꯄꯪꯕꯁꯤꯗ ꯇꯝꯁꯤꯟꯍꯧꯔꯤꯕꯗꯣ? ꯍꯣꯏ, ꯌꯥꯔꯛꯇ ꯉꯪꯂꯒ ꯉꯥꯡꯕꯅꯤꯅ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯇꯥꯔꯛꯇ꯭ꯔꯦ꯫ ꯍꯥꯏꯐꯦꯠ ꯈꯛꯇ ꯇꯥꯔꯛꯄꯅꯤ꯫ ꯅꯪꯒꯤ ꯄꯥꯎ ꯃꯥꯜꯂꯤ ꯏꯃꯥꯅ ꯍꯥꯏꯐꯦꯠ ꯁꯨꯝ ꯇꯥꯔꯛꯄꯗ꯫ ꯑꯩꯅ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯅꯤ꯫ ꯑꯩꯅ ꯁꯨꯞꯅꯇꯒꯤ ꯂꯤꯛ ꯃꯆꯥ ꯑꯃꯈꯛ ꯁꯥꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯏꯕꯨꯡꯗ ꯅꯠꯇꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯕꯗ ꯅꯠꯇꯅ ꯑꯩꯒ ꯍꯟꯗꯛ ꯈꯪꯅꯕ ꯇꯥ ꯊꯋꯥꯟꯗꯨꯁꯨ ꯏꯅꯝꯃꯅ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯁꯤꯗ ꯁꯟꯗꯣꯛꯂꯤꯕꯅꯤ꯫ ꯀꯔꯤ? ꯃꯅꯦꯝ ꯑꯩꯒꯤ ꯐꯤ ꯐꯅꯦꯛ ꯑꯇꯥꯡꯕꯒ ꯂꯩꯗꯨꯅ ꯊꯣꯟꯕꯤꯔꯤꯕ ꯐꯥꯈ꯭ꯔꯕ ꯏꯌꯥꯗꯨꯕꯨ ꯃꯥꯅ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯅꯤꯗꯅ ꯂꯩꯀꯥꯏꯁꯤ ꯁꯟꯗꯣꯛꯂꯤꯕ꯫ ꯃꯃꯥꯏꯗꯨ ꯈꯨꯄꯥꯛꯁꯤꯅ ꯑꯗꯨꯝ ꯊꯥꯖꯤꯜꯂꯨꯒꯦꯅꯦ꯫ ꯍꯣ, ꯀꯜꯂꯛꯇꯅ ꯍꯥꯏꯔꯤꯕꯅꯤꯗꯅ꯫ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯃꯁꯥꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯂꯝꯂꯔꯣꯏ ꯇꯥꯠ ꯍꯩꯕꯤꯁꯦ꯫ ꯑꯗꯣ ꯏꯃꯥꯅꯗꯤ ꯇꯥ ꯊꯋꯥꯟꯗꯣ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯆꯥꯅ ꯀꯣꯏꯕ ꯅꯨꯄꯥꯕు ꯅꯃꯥꯏꯅ ꯈꯪꯗꯦ ꯍꯥꯏꯕꯔꯣ? ꯆꯨꯝꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯕꯗ ꯅꯠꯇꯅ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯒ ꯎꯅꯗꯨꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤ ꯍꯥꯏꯗꯅ ꯃꯁꯤꯅ ꯊꯣꯛꯅ ꯍꯥꯏꯕ ꯉꯝꯂꯤꯕ ꯐꯥꯈ꯭ꯔꯕ ꯏꯌꯥꯅꯤ ꯀꯩꯅꯣ꯫ ꯃꯥꯅ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯑꯣꯏꯔꯝꯃꯒꯕꯨ ꯑꯩꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯔꯛꯈꯤꯗ꯭ꯔꯣ? ꯍꯥ? ꯏꯃꯥꯒꯤ ꯁꯪꯈꯣꯟꯕꯤ, ꯏꯃꯥꯗꯤ ꯃꯤꯅ ꯂꯥꯛꯆꯕꯁꯤ ꯀꯌా ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅꯕ ꯁꯤꯜꯂꯤꯕ ꯃꯁꯤꯒꯤ ꯂꯤꯟ ꯑꯃꯣꯝ ꯑꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯣ? ꯏꯃꯥ, ꯅꯪꯒꯤ ꯑꯄꯪꯕꯒꯤ ꯀꯣꯛꯇꯣ ꯃꯄꯥꯎ ꯊꯣꯛꯂꯛꯀꯅꯨ꯫
Napang pangzabagi natro tat haibi namong nupi asina leiraga sanagi tarambadagi nabi mai leirambagi kanbiribado adudi kaidausi haibano ha phana nungsiramani magi magulse khangba haurakpadagi masaksi ubada tin haure ima ai leiribasidi gaibada kal masigilin amomsa yumsida kayam kuina leiba ngambano yengsi lairasada nabi nupa phabi magi magulse tasongna khanglakpa numitta yumsida magi sangjafam leite ma hek satkibaga ikut sabi ina kaira khunbi masalaiba luna sana tawigadabi ina mama kok tu honglaga loire kai imagi sangkhonbi nangsia aina pokpa isaga yamansilaktre yam singi matang sana sana lalong sinban hairiba isana nupaga oiramlabadi imase laibak pharamgadabani asu wakhal leibi isana ningol oiramasi ima yam penebo nupi mawaloba nupigi khudombida ngawba nabunggumba isa piba pokadabagi saru nangumbi wakhal lausing leibi isa ningol ngakta sama dum pokjage ko hausikakta aigi erakta pop taraklaba kansidadi aibu nungsiramani ngarangdan imasu namong nupi tat haibi sigi misangda leplaga aibu puksil pikpi tahan kibadu adugi hairadi ima oirasu yam sauningibazan nacha nupa sina panglibase ataigi nate ima nang lobagi soidana oiramni Purnimana Baba haksang khra nungairabra Tomal handakti haksang khra nungai imaugi sebada iku kuina nabaga sangloidori hai namongna pamjari basisu babana hana gumna haksang phana pangal kana leibaduni haksang da nungai daba kitang leibaga hekta hairo ko baba chahi matang sida cheksilaudrabadi khajikta da nasa namoi koina hotnaribu pumba arembada taga doribani hoida isaga imogana asukna thamoi singna napaigi tawjariba seba asida kan khalau haiba yadrabadi chara helaga ikugi haksang amanbase wotgadoribani baba adudi namau pabagi phi amot bakra leiribase sudok lukigi masida leiriba hidak singse pabana ayukta chanabani namongna khandoktuna thamlabani aigi mausidi malem sida tangbani ko thirakta onduna kum leina puramlaba ise ngasidi imaugi sebadagi haksangsi hanaga yamanatre khara leirabadi isa asida anaba matta leigadaw mansilaktre oi asumna numidangi matamni Purnima na haibagi matung ina Purnima gi leizaba sana kharaduna sahankiba masalgi liktu saba loiraduna chaurelna masanupi sangkhonbi da piduna ibungi sangkhonbi se nangi sana gi lik haibadu saba loiduna ibungna puraklabani sangkhonbi harauna haima taso siboy gira piktak niyam pazay sidi man isalgi masidagi yenba ngangkat nabung na isalgi damag napam na pining adubo handakti nabung si natay masatri aduna matam kradi masisinaru khara leiraga lekra sawba mamu isalgi sabiki aduga nangsu nanamagi mateng khra pangsi nanamasi masasu lumlabani tasong na hairibase wakal taraba natro sangkhonbi mabunggi mamangda tawsinaduna taso Chaurel thokibaga nupi na ngamba andhamara haisini thabak amta tawba yaru matu suningdabise kankhattawgi aibu yam pangma midawna matu haisingisina aigi lik sahalibase lik masasi mapiraga aise laina themba yaradabagi maongneba hoi bema nupa sumbi haibiya aise nangondagi saruk chamaina singba nupini apangba ibungsida nangna tawba tatpat mayamdo aingondadi khak yaru Nanggi nateng aina pangba kaidudi namangda phangmanguran nangdi aina yumasigi minai magum khalibani yumasigi mapu aina minai nangi awabu ugadaba nate akoida so aisu yumda tumina sum leibase nungaite aduna hana gum aisu chapu saba haurage kaino Purnima nangna ngangli wado pabagi seba imung sigi tabak pumbasu nangna hotnari masigi sumathakta nasalum libani nangna sel tangi harabasu kona nasa komlaba kanata hausikidi ai ngamnaba sumhonage akoita so chapu sabu kaino awaba thabak sunate akoita so khaktana hotnabado ai yengba ngamdri aduna isu tek tateng khasik toirabasu pangsinba ngambre yenge tanjadu da manem tharona mamubu kauraklam hai maua ai taraba nangbo Purnima su taraduna Hoi matare kayay manoy ma ay mawa nasa ayuktagi natro imana maningina pisi amukta phando uhay da na hayramlibado ibungo na nga sino magkag tabak lebasida zagat ki pao mayam matam silhaw na buko na bada
กามันนุ่งดักเห็นดอกกันนี่ให้มาเผาเก่าเลยนี่นังเสร็จแล้วน่าสักตัวอย่างนิ่งดินับปีตัวอย่างทุนพานับไปตองรู้สุถ้าบักอมตะน่าสร้างหนังขังในตัวบักยี่วาเลยดิให้ดูระสุอิสานลุมลีเฮกตายละกันมาเลี้ยมสิน่าสานลุมลีบเสน่าตัวมตะมังไงดิไอ้คุยสูอิสาปกลักลีบันถ้าบักสุนิงเดบักยี่ห้องนบีน่าสร้างไว้สังเดบัสิดาPasida na matong laga, ka manung suru-suru na silaga, nupa sumba na karim da kada reko. Purnima, mabuk ning da kanzay. Kaino, imana, handa kong lagliba maong sin. Hana gi iman mana kitche, hana di. Mamaway bu, yam nuna tau zarambani. Ay gi, ngu itaw da, kariya soy bi yarbasa. Iman handak marang, ay bayanin ribasi ko. Nakala amada na, jangkon bigi mamamasado, patalaw singi wata na ri. Jangkon bina. Ima, ay di ina masaya, yamay na roy daw rin. Masano ngay ti hay doon na, manano ngay na tumdo na lay tuklaga, ay bo, imong sige minaya magum, tapag tawalag li basa. Kaya ang kuya gahay ba nila? Siyaw radi, ay gimasing do, laan ni day ma. Naradi, takay siyang nanasin na rohay na, tunga to ekpisa kiba. Huway ni, magisang kunbiya, hay gumda na, nabungga na na magasya, tungan pisa krasiro. Imaso, sakta siyam nung sidre. Ima, tongan sabadi arayban. Masinas yumsida mauwayrabadi. Hayeng, sonjilakla matamda ima kagtani namidagi na bikang dana waana lilhawgadoribasi. Ay nalayda na yumsida kaya ang kuy na bulayradoy no. Aduna, ima isa, tunggiyay pa na buwamdi, kanawba na pani ko. Hoy ni, isa na ay basumi. Nang lay na, asiyaw na ngamlaba sinadi. Hayeng nang nagayumnak sa kay onkraga, ay nagapanggal sonjilagpa matamdadi. Ay gasya salak sagay ot kairak pasoydre. Nabung ni na tawri siso, nubiyes na pong sumsum krabanina, mamamapay ko'y gasi, kari matanong siba parang nga daw mantre. Ato di ma, sumdawrasi. Namong nupi, tatay bisigi masada, naupuri ba ang angasya, imay sasangda na, manghan kida ba yate? Ha, kariya, isuho si manghan krasya ba? Hay, imagisang kunbiya, isusi di ay ko'y kaya siyang ba ini, isuho si manghan ba di, imangamloy ko, Mi, isu pa mapanglani ay na haraw rin ay sila. Ima, nang nasuki ang paungge. Masigi tatay bisi na pokpa na sudo. Pamdrabadi tang sira niya. Hogsik masayaw jingin si Pauba. Yung masidagi tantok pangamdre. Hayeng, masaga yaw krabadi. Lailak labasu, mama yung masidagi tantok pangamlaroy. Aduna, ay nari buwasya natin yun taraga unakalu. Masigi mausibu hek yung masidagi tantok kraba. Imagi, nakutsabi na mau matiraga. Nasudo, zarong po kala suyay. Imagi sangkon biya. Nang nahari ba tabag to? Ima tawbang amoy da. Maduo apaba tabag nati. Pati kang laba misi gawon sinaraga. Kari sumaralay sa draba. Taway masa sida tay naraga. Ay kuyoy na ipap lang sinabani. Asay makay mamamasa na sana ribu warido. Tumal sutara do na saw na hiray. Ay, namana sana ribu warido karido. Ay ma, ako'y mapa, kangi hay. Nasakra kan katpaga oy sa salibudu butanro habungda potharaga leigidi haide karigi pothap hauzik namana sana kribu warido kari warino haibanita o kaisu nati sumna imaisa wari masum tanna sira haidana khanaramba sahi kaya hamungda kumlaina na dun layurabanina ping soiba haurabra kainom tawre hanuba nangsi karigi ping soiba saisu sina nayang lena dun singlabadi naron chumlakani se Noy na kalibo, ay se, karim ta kang da uda ba mini na kalibro, ha? Ay se, imong sida kari karamanong sit-sitli hay ba, mun na kang ba mini? Namana sa ni na sa liban sa sasato, hongdok na ba to? Natra ba di, nasa namong gimamang da, ikay pero kumzani kong mamanang. Kaino da baba, ngarang nahan kag da lakpi, namong nupiya sina, baba giseba, kara teta taw sinaraga, baba na kalibo bu, Namong nupisya, yung laymani na kalibra. Pabagi namong nupisya, saklon pubi, yung gaybi. Hey, ningol yung gaybi, karigi, nang nananama anisu ba sunataba. Sup nagi, nanama, yung masilay ba sida. Nanama sibu, nang na, nung shibang ngamdraga, imungse, tugay na masilibadi. Nang se, ay na pokliba isa. Namaapang bisina. Masa nangi magul kang drabaso, ay na di, nagul sabta na kang. Hauzik, yung masilay ringay da pao, asiyong na patalaw sinsizin na bahay da basinadi, na yung pa na susanaroy. Kaya na da makoy mapa, hek pukli ba na sa ningol si dabu, ngarang da langpi na mawas sige hakan sang naga, adum na ngang bahong na bro. Kasik na ngay makoy mapaso, na mawas sige asyang masakluan, kang lakadab. Mama,
ꯅꯪꯁꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯨꯅ ꯐꯨꯔꯛꯇ꯭ꯔꯤꯕꯅꯤ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯀꯥꯟꯁꯤꯗ ꯅꯪꯕꯨ ꯐꯨꯅꯕ ꯂꯝꯕꯤ ꯈꯛ ꯅꯁꯥꯅ ꯁꯤꯟꯖꯒꯅꯤ ꯑꯍꯜ ꯑꯣꯏꯔꯒ ꯎ ꯈꯛꯇꯅ ꯈꯣꯡꯅꯥꯡ ꯑꯣꯟꯈꯤꯕꯅꯤ ꯃꯤꯅ ꯑꯍꯜ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯛꯇꯕꯅꯤ ꯍꯥꯏꯕꯁꯤ ꯚꯥꯞ ꯇꯥꯎ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯎꯀꯜ ꯑꯣꯏꯕꯤꯅꯕ ꯃꯤ ꯈ꯭ꯋꯥꯏꯅ ꯃꯆꯥ ꯄꯣꯛꯅꯔꯤꯕꯁꯦ ꯅꯁꯥꯅ ꯇꯧꯖꯔꯨ ꯐꯠꯇꯕ ꯊꯕꯛꯀꯤ ꯃꯍꯩꯅ ꯅꯆꯥ ꯅꯃꯧꯒꯤ ꯃꯐꯝꯗ ꯌꯦꯠꯅꯕ ꯑꯣꯏꯅꯕ ꯂꯝꯕꯤ ꯈꯛ ꯅꯁꯥꯅ ꯁꯤꯟꯖꯒꯅꯨꯀꯣ ꯑꯗꯨꯒ ꯏꯄꯥꯒꯤ ꯆꯪꯈꯣꯟꯕꯤ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧ ꯅꯁꯥꯗꯨꯗ ꯑꯗꯨꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯗꯣ ꯆꯦꯜꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯃꯤ ꯂꯩꯔꯣꯏ ꯐꯅ ꯅꯥꯟꯕ ꯐꯖꯕ ꯑꯍꯟꯕ ꯌꯨꯝꯗꯣ ꯌꯨꯝꯗꯨꯒꯤ ꯂꯩꯃꯥꯏꯗ ꯎꯐꯨꯟ ꯃꯔꯤꯛ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯛꯄ ꯍꯧꯅꯁꯥꯅꯤ ꯑꯗꯨꯒꯅꯦ ꯐꯅ ꯐꯔꯦ ꯍꯥꯏꯔꯤꯕ ꯃꯤꯗꯨꯒꯤ ꯑꯁꯣꯏꯕꯃꯗꯤ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯈꯛꯇꯃꯛ ꯎꯕ ꯉꯝꯕ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯃꯤꯠꯇꯣ ꯎꯅ ꯇꯥꯡꯂꯕ ꯅꯃꯤꯠꯅꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯤ ꯅꯪꯅ ꯅꯤꯡꯉꯣꯜ ꯑꯣꯏꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯕ ಮಿಕುꯞꯇ ꯅꯪꯁꯨ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯒꯗꯧꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯅꯁꯥꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯃꯤꯠꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯏꯅꯥ ꯑꯁꯤꯅ ꯇꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯅꯃꯥꯅ ꯆꯥꯅ ꯇꯧꯒꯦ ꯈꯟꯒꯅꯨ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯃꯧ ꯅꯨꯄꯤ ꯇꯥꯠ ꯍꯩꯕꯤꯁꯤꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯁꯥꯗꯨꯅ ꯂꯥꯌꯦꯡꯂꯨꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯊꯃꯥꯏꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯆꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯇꯥꯊꯤ ꯆꯩꯕ ꯉꯝꯂꯛꯂꯤꯕꯁꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝꯅ ꯈꯣꯔꯧ ꯊꯥꯡꯂꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯁꯣꯜꯂꯤꯉꯩꯗꯨꯗ ꯃꯣꯟ ꯃꯦꯟꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯑꯝꯗꯧꯅꯤ ꯇꯥꯅꯤꯡꯗꯦꯍꯦ ꯈꯤꯇꯪ ꯇꯧꯕꯒ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥ ꯉꯥꯛꯇ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ ꯅꯄꯥꯅ ꯉꯥꯡꯕꯗ ꯏꯃꯥ ꯏꯆꯥꯅ ꯂꯥꯟꯕꯅꯤ ꯇꯥꯔꯤꯁꯦ ꯅꯪꯅ ꯉꯥꯡꯕꯗꯅ ꯑꯃꯨꯛ ꯄꯨꯝꯅꯃꯛꯁꯦ ꯅꯅꯝ ꯑꯁꯤꯅ ꯂꯥꯟꯕ ꯃꯔꯛ ꯑꯁꯤꯗ ꯇꯁꯦꯡꯅ ꯂꯥꯜꯂꯤꯕꯁꯦ ꯀꯅꯥꯅꯣ ꯈꯟꯕꯗ ꯏꯃꯥ ꯀꯣꯛꯄꯨ ꯆꯤꯛꯈꯠꯂꯛꯑꯦꯗ ꯇꯧꯔꯤꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯔꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯥꯈꯠꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯃꯗꯨꯕꯨꯗ ꯄꯨꯔꯅꯤꯃꯥꯅ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯆꯥꯛꯁꯨ ꯊꯤꯕ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯥ ꯑꯩꯈꯣꯏ ꯕꯦꯝꯃꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯗꯦ ꯍꯩ ꯀꯔꯤꯒꯤ ꯆꯥꯛꯅꯣ ꯅꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯗꯅ ꯃꯊꯥ ꯁꯤꯌꯨꯅ ꯁꯥꯔꯤꯉꯩꯁꯤꯗ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯁꯥꯏ ꯕꯥꯖꯤꯅ ꯍꯪꯕꯗ ꯑꯩꯈꯣꯏ ꯕꯦꯝꯃ ꯃꯥꯒꯤ ꯀꯥꯗ ꯂꯩ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯣ ꯑꯗꯨꯗꯤ ꯅꯥꯀꯨꯅ ꯉꯥꯡꯕꯗꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯕꯅꯤ ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯜꯂꯛꯈꯤꯁꯅꯨ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯀꯔꯤ ꯇꯧꯗꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯊꯣꯏꯅꯁꯨ ꯄꯥꯈꯠꯄꯤꯔꯨꯅꯨ ꯏꯕꯦꯝꯃꯗꯣ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯗ ꯑꯩꯅ ꯄꯥꯈꯠꯂꯤꯕꯗꯤ ꯃꯥꯒꯤ ꯊꯋꯥꯟ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯃꯁꯤꯅꯤ ꯍꯩ ꯊꯋꯥꯟꯗ ꯑꯣꯏꯔꯕꯗꯤ ꯐꯔꯕꯅꯤꯅꯦ ꯅꯪꯅ ꯏꯆꯥ ꯅꯨꯄꯤꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯅꯤꯗꯅ ꯀꯜꯂꯛꯇꯅ ꯃꯤꯒꯤ ꯐꯥꯈ꯭ꯔꯕ ꯏꯌꯥꯗꯨꯕꯨ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯃꯧꯅ ꯀꯩꯗꯧꯅꯨꯡꯗ ꯅꯤꯡꯉꯣꯜꯒꯤ ꯌꯥꯏꯐꯅꯕ ꯈꯟꯗꯦ ꯍꯥꯏꯅꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯄꯨꯔꯅꯤꯃꯥꯁꯨ ꯃꯥꯅ ꯉꯥꯡꯂꯨꯕ ꯈꯨꯗꯤꯡ ꯃꯅꯦꯝꯅ ꯐꯠꯇꯅꯗ ꯈꯟꯗꯨꯅ ꯉꯥꯡꯕꯁꯤꯗ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎ ꯄꯥꯎꯍꯟꯕ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯕꯁꯤꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯃꯤꯄꯥꯏꯅꯔꯦ ꯑꯩ ꯏꯄꯥꯒꯤ ꯆꯥꯎꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎꯍꯟꯕ ꯃꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯅꯆꯥꯅꯨꯄꯤꯗꯨ ꯆꯦꯟꯕ ꯆꯣꯡꯕ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯅꯦ ꯋꯥꯈꯜꯁꯤ ꯋꯥꯗꯧꯔꯤꯗ ꯇꯥꯟꯖꯥꯁꯤꯗ ꯁꯨꯞꯅꯇꯒꯤ ꯑꯍꯜ ꯑꯃꯈꯛ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯆꯥꯎꯔꯦꯜꯅ ꯕꯥꯕꯥ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯌꯨꯝꯁꯤꯕꯨ ꯆꯪꯈꯣꯟꯕꯤꯒꯤ ꯃꯥꯅꯤ ꯐꯤꯗꯥ ꯁꯣꯝꯗ ꯀꯔꯤꯅꯣ ꯑꯍꯜꯕꯨ ꯅꯇꯣꯝꯈꯛ ꯂꯥꯛꯄꯤꯕ꯭ꯔꯣ ꯑꯣꯖꯥ ꯅꯅꯥꯏꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯁꯣꯝꯗ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯅ ꯇꯉꯥꯏ ꯐꯗꯕꯒꯤ ꯐꯠꯇꯕ ꯏꯆꯥ ꯄꯣꯛꯂꯨꯕ ꯃꯄꯥꯏꯁꯦ ꯂꯩꯗꯨꯅ ꯆꯦꯟꯕ ꯌꯥꯗꯕꯒꯤ ꯄꯥꯎꯁꯤꯃꯇ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯅꯥꯏꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯅꯕ ꯚꯛꯇꯤꯁꯤꯃꯇ ꯌꯥꯔꯦ ꯀꯔꯤ ꯀꯧꯒꯗꯕꯅꯣ ꯍꯥꯏꯁꯨ ꯈꯪꯖꯗ꯭ꯔꯤ ꯏꯆꯦꯜ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯏꯆꯦꯜ ꯁꯨꯝꯗꯧꯕꯅꯤ ꯏꯆꯦꯜꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯗꯨ ꯏꯆꯥ ꯅꯨꯄꯥꯅ ꯉꯔꯥꯡꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯗ ꯂꯨꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯗꯤ ꯍꯥꯟꯅ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥ ꯅꯨꯄꯥ ꯑꯅꯤꯁꯨ ꯂꯩꯖꯔꯕꯅꯤ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤꯅ ꯍꯦꯛ ꯐꯪꯕꯒ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯂꯥꯟꯖꯥꯎ ꯑꯃꯅꯤ ꯑꯣꯏꯍꯧꯔꯤꯕ ꯏꯃꯧꯒꯤ ꯃꯕꯨꯡ ꯃꯌꯥꯝꯗꯨꯅ ꯐꯨꯕꯗ ꯏꯆꯥ ꯅꯨꯄꯥꯗꯣ ꯐꯩꯖꯩ ꯆꯤꯡꯂꯒ ꯂꯩꯍꯧꯔꯤ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯗꯧꯔꯤꯕꯁꯦ ꯏꯄꯥꯒꯤ ꯆꯥꯎꯔꯦꯜ ꯅꯆꯥꯅꯨꯄꯤꯁꯤ ꯑꯣꯟꯊꯣꯛꯅ ꯃꯀꯣꯛ ꯌꯥꯎꯈꯤꯗ꯭ꯔꯦꯗ ꯏꯆꯦꯜ ꯏꯕꯨꯡ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯏꯆꯦꯜꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯩꯒꯤꯅꯤ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤ ꯃꯥꯒꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯍꯧꯔꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯆꯦꯜ ꯏꯕꯨꯡꯉꯣꯅ ꯍꯣꯔꯦꯟꯁꯦ ꯌꯥ ꯂꯥꯎꯗꯕꯤ ꯏꯆꯥꯒ ꯏꯃꯧꯒꯕꯨ ꯀꯩꯅꯥ ꯀꯠꯄꯤꯔꯁꯤ ꯍꯥꯏꯕꯕꯨ ꯊꯥꯔꯣꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯁꯤꯡ ꯈꯤꯇ ꯀꯜꯂꯛꯎ ꯏꯃꯥꯁꯨ ꯀꯔꯤꯅꯣꯃ ꯇꯧꯔꯦ
ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯔꯤ ꯏꯃꯥꯒꯤ ꯁꯪꯈꯣꯟꯕꯤꯌꯥ ꯏꯁꯥ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯦ 이마디 뿡망 망자리 이슬리비 아무것도 답답이고 자우령 쿠라 베바르 까이버기 원펌는 넌저디 ngasiꯒꯤꯗꯤ ꯈꯨꯔꯥ ꯂꯦꯡꯕꯤꯈ꯭ꯔꯣ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯨꯔꯥ ꯍꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯑꯐꯕꯗ ꯇꯥꯟꯅꯔꯒ ꯏꯆꯜꯕꯨ ꯁꯣꯏꯗꯅ ꯅꯣꯛꯈꯠꯆꯔꯒꯦ ꯑꯗꯨꯗꯤ ꯑꯔꯣꯏꯕꯒꯤ ꯚꯛꯇꯤ ꯁꯤꯃꯇ ꯖꯩꯁꯦ ꯍꯩ ꯃꯃꯥ ꯇꯥꯅꯤꯡꯗꯦ ꯀꯞꯁꯤꯟꯅꯒꯅꯨ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯅꯆꯥꯅꯨꯄꯤꯅ ꯉꯥꯡꯕ ꯋꯥꯇꯃꯛ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯟꯕ ꯃꯃꯥ ꯅꯪꯅ ꯀꯞꯇꯅ ꯀꯅꯥꯅ ꯀꯞꯂꯨꯒꯅꯤ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕ ꯁꯣꯛꯄ ꯅꯪꯕꯗ ꯅꯠꯇꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯟꯁꯤꯁꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯦꯗꯅ ꯄꯨꯔꯅꯤꯃꯥꯁꯨ ꯃꯇꯥꯡ ꯆꯥꯔꯕꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯖꯕꯗꯨ ꯏꯃꯥꯅ ꯅꯃ ꯑꯣꯏꯅ ꯉꯥꯡꯕ ꯋꯥ ꯈꯨꯗꯤꯡ ꯑꯔꯥꯟꯕ ꯄꯥꯎꯅꯤ ꯍꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯕ ꯑꯣꯏꯔꯝꯂꯦꯗꯅ ꯅꯍꯥꯟꯅ ꯏꯃꯥꯅ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯐꯝꯗꯣ ꯇꯥꯕꯤꯔꯝꯂꯕꯗꯤ ꯃꯁꯤ ꯄꯨꯝꯕ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯑꯣ ꯇꯥꯏꯅꯔꯣ ꯏꯆꯥ ꯐꯠꯇꯕꯤ ꯄꯣꯛꯂꯨꯕ ꯃꯃꯥ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛ ꯇꯥꯏꯅꯔꯣ ꯏꯃꯥꯒꯤ ꯆꯪꯈꯣꯟꯕꯤ ꯂꯥꯏꯅ ꯍꯦꯛ ꯃꯥꯡꯉꯤꯗꯀꯣ 이사는 하이브 와다막 줌레 칼루바 나마이부 낭나 아빵비 마마 따할람라부고 봄나막세 마마마 오이바다 마틱 사다비 아이나 마마 오이르바다 기톡리바 ngaktane nakal amadana kamdauri changkhonbi migi makada yetuna atombi mingthol phangduna wana punsi leli magini haibada kanasu uraktraba matam masida wakhal tarakli matam amada mabu nungsiba sakhiba thawansu hausikti mabu thawoibi trabada thaisi kayad ꯁꯦꯜ ꯄꯤꯛꯂꯨꯔꯕꯗꯨ ꯑꯩꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯀꯤ ꯃꯍꯩ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯐꯪꯂꯦ ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯈꯤꯅꯤ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯇꯥꯏꯕꯪ ꯐꯥꯎꯖꯕ ꯏꯁꯥ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯁꯤꯕ ꯉꯝꯗ꯭ꯔꯦ ꯊꯥꯖꯧ ꯏꯅꯝꯃ ꯅꯈꯣꯏꯁꯨ ꯋꯥꯈꯜ ꯊꯦꯟꯕꯤꯅ ꯆꯠꯂꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯑꯄꯪꯕꯤꯅ ꯆꯠꯂꯩꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯀꯌꯥ ꯂꯪꯖꯈ꯭ꯔꯦ 나자부 각비우고 이남마기 농아이바 민옥분바 나 펌다기 문제 칼루바 아이기 펌다기 민옥분바 막시 마 낭수 나자이부 농시바 감드라브라 누우마다 나자이기 아와바 이바와바 락주 따무비나 아이 미나이 누비야 자쿰나 꼴루 칵나 쿠쿠징 여우 마카이 사이드로 레이라가 마닝시다 나와가나 거우다나 무깝리바노 이마 우하 마카 따비라노 나보 자이리바 마얌시 루시나바 어라게 까리기 와 마카 따다바 잉나 식나 농아이나 레이저람비 이몽시 낭 락바다기 농시크라바 이몽시기 마이통다 미노 우키드레다나 юм시 타독라가 잣비크로 하이라수 이가이 강다바기 하우나비 소로소로 나이실라가 숨라이 나사드로 나우푸리바 이 마tum마두수 이사기라 미사기라 미엔타바 나티 라이사비 모이라가 나사기 이삿 ngakpa ngamdabi nangna apangba isasida nang lay naisilakklabasu nangi tausinaba mitki pida tamubi aina minungsi poklakani kaidudi namangda phang mangluru noibema nupa phabi asumna kalak saubi sangkhonbi migi makada yetluba kaubana mapuroibagi minungsi phangda manemgi misai khangduna wana punsi leli masana haibada makchumle khaluba apangbi tharosu masagi khanbada wakhalai man oiduna nungai pham khangda punsi len khiram